everyone. Ngasidi anꯧba video ꯑꯃ ꯄꯨꯔ ꯂꯥꯛꯑꯦ. ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯉꯁꯤꯗꯤ ꯄꯣꯔꯛ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯖꯔꯒꯦ. ꯁꯤꯗ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ. ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥ ꯂꯥꯛꯑꯦ. ꯃꯥꯒ ꯉꯁꯤꯗꯤ ꯇꯧꯃꯤꯟꯅꯔꯛꯀꯗꯣꯏꯅꯦ. ꯑꯗꯣ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯄꯣꯛ ꯊꯣꯡꯕ ꯆꯥꯁꯤ ꯃꯨꯛꯕꯥꯡ ꯇꯧꯁꯤꯅ ꯑꯗꯨꯝ ꯉꯪ ꯂꯩꯔꯦ. ꯑꯗꯨꯗꯒꯤ ꯉꯁꯤ ꯆꯥꯔꯛꯑꯗꯣꯏꯅꯦ. ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ. ꯅꯪ ꯏꯟꯇ꯭ꯔꯣꯗ ꯇꯧꯁꯟꯈ꯭ꯔꯣꯗꯅ. ꯑꯩꯒꯤ ꯃꯤꯁꯤ ꯊꯥꯔꯒ ꯑꯗꯣ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯏꯌꯣ. ꯆꯥꯕ ꯍꯧꯔꯒꯦ. ꯈꯨꯠꯅꯥꯝꯃꯤꯀꯣ ꯆꯥꯕ. ꯃꯩ ꯂꯩꯊꯕꯤꯒꯦ. ꯄꯣꯛꯁꯪ ꯁꯤꯡꯖꯦ. ꯀꯦꯞꯁꯨꯜ ꯑꯃ ꯍꯥꯞꯄꯒ ꯃꯌꯥꯝꯗ ꯑꯝꯇ ꯎꯠꯁꯟꯈ꯭ꯔꯣꯗꯅ. ꯍꯥꯎꯕ꯭ꯔꯥ? ꯆꯠꯄꯅ ꯈꯔ ꯊꯣꯛꯑꯦ. ꯉꯁꯤꯗꯤ ꯂꯥꯗꯒ ꯆꯥꯊꯔꯁꯦꯅꯀꯣ. ꯂꯥꯗꯒ ꯑꯣꯏꯅ ꯆꯥꯊꯔꯦ. ꯃꯤꯅ ꯂꯥꯗꯒ ꯆꯥꯔꯒ ꯊꯥꯒꯠꯂꯛꯄꯗ ꯃꯍꯥꯎ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ. ꯍꯥꯎꯁꯨ ꯍꯥꯎꯋꯦ. ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯔꯒ ꯑꯩ ꯏꯆꯥꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯔꯗꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯏ. ꯏꯃꯥꯆꯥ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥꯗꯣ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯁꯛ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥꯁꯨ. ꯇꯤꯜꯍꯧ ꯆꯥꯗ꯭ꯔꯣ ꯅꯪ? ꯆꯥꯏ. ꯆꯥꯁꯜꯂꯣꯍꯦ. ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯒꯤꯖꯅꯤ.
ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯎ ꯇꯣ ꯃꯌꯥꯝꯗ ꯃꯍꯥꯎ ꯌꯥꯝ ꯇꯥꯏꯕ ꯍꯥꯎ ꯆꯥꯁꯜꯂꯣ ꯑꯩꯅ ꯃꯌꯥꯝ ꯆꯥꯕ ꯃꯥꯜꯂꯦ ꯁꯥ ꯃꯔꯛ ꯍꯥꯎ ꯁꯥ ꯃꯔꯛ ꯀꯣꯠꯄꯁꯦ ꯆꯠꯊꯣꯛꯄ ꯃꯥꯜꯂꯦ ꯎꯝ ꯆꯠꯊꯣꯛꯄ ꯃꯥꯜꯂꯦꯕ ꯆꯥꯛꯆꯥꯔꯤ ꯌꯥꯔꯦ ꯇꯨꯝ ꯆꯥꯁꯜꯂꯣ ꯇꯨꯝ ꯆꯥꯕ ꯉꯝꯗꯕ ꯂꯒꯦ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯦꯞꯁꯨꯜ ꯌꯥꯝ ꯂꯩꯊꯣꯛꯑꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯦꯞꯁꯨꯜ ꯑꯣꯏꯅ ꯆꯥꯏ 음. 그냥 ꯐꯖꯅ ꯍꯥꯎꯔꯦ ꯐꯖꯅ ꯆꯥꯊꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯎ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯀꯔꯤ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ